Maringi traditional fazan sekai ko. Beautiful people, welcome back to my channel again. Mayam ngasi blog sidi ani thona torani kong habdi dry flower gi program su jaw chatoini aduga akogi imanabagi magi mache have tare ko magi mache is government job fangbigi chak chana basu leibako aduduna akoi je ngasi gi program se ani thoni bako adu yengsi mayam program do kamai to ge do adu video se kamai to ge do adu video se nungai biradi mayam like subscribe macham de to biram ko kenom tadi haija hoge bako nahan aigi keno cylinder huran bigi video amat aina thagat kibedo adu mayam aseng manate ko mayam nasu full di yeng bidreba aingona phone torak pani atre ko aibade atopa mi sing to ga laikai mi sing nasu phone torai bako noi cylinder huran kibedo kanano masa khangu bra adu ada phone torai bako video do full yeng hobda bagi adu ga may aina smine same kibeje mayam nasu kitang nungai to basu form gani bako aibade hoi comment dasu bet comment ni mayam lakre yam nungai te ngon dasu ai ni comment du off ta thamgre bako ado mayam lana di khanbi kano ai je comment je paning da bagi aina off ta tham ki bane bako mayam ado mathang dadi sigumba prank je ai ju to ra roi ge ado mayam nasu nungai tre aduga full di yeng da bagi asoiba mayam su yam yaure bako aina ngaktang prank to jaru bagi hoi pokpudi paksadre mayam aina to ki ba prank ba Tio arati Loina re si omdana kanchipu faza ngangai re he ayuk si da ko faza si di mayam ai ching mathak ta lei re amaton du da maton da natte ko pagi to be ne maning gi view si di mayam sakta di yeng biranu maning gi view de ne yeng biro mayam faza re thakchage kanana toro faza re view jiga background jiga faza re how nam ta thagi ko mayam yeng khutta di yeng biru no ko mayam sa glass tam ta yeng biu maning gi tam gi faza basiga glass ki cha gi faza basiga faza re mayam morning view ni ko ole he phajana se phai hai dura phatti hai dura do ai di phai na khalle di rong chu bila pasa ki presi na khalle da ha ha ado yor ga na ka book to ni ko hotel kai ka ro pa to ka book to sama na tham ni ko hotel kai hotel le ba di ek khang je de do ni ko na hai sa ge hoi ko imana bo sing hoina book to ma ne mo hoina surprise to ni ai ata ai jo hai roi ge ba sida ai di ai na hai to khar di nungai ba phongdok poi na ko moina surprise to kani hai ba si di pai de na adu di camera da hai to kan lai ore na ko la ko no ibu ko tu ye mo xiao ma di ya si sange sidra dai re so as mi me am de ra mene Đây đây đấy masak phasa basi yang yau ni kau isak bazar sini deh kau isak ni am phasa iswai hai mà video cái này hai em bắt đầu video mấy sinh cái gì mà này
ꯑꯩꯈꯣꯏꯒꯤ handicraft artisans ꯉꯥꯛꯇꯅꯦꯀꯣ ꯇ꯭ꯔꯦꯅꯔ ꯉꯥꯛꯇꯅꯦ ꯍꯣꯔꯦꯟ ꯑꯣꯖꯥꯗꯤ ꯍꯣꯔꯦꯟ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯥꯛꯇꯅꯦꯀꯣ ꯃꯌꯥꯝ ꯄꯥꯝꯃꯁꯨ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯑꯩꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯟꯁꯇꯥꯗ ꯀꯩꯅꯣ ꯑꯣꯔꯗꯔ ꯇꯧꯁꯜꯂꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯑꯥꯗ ꯂꯩꯔꯦꯀꯣ ꯑꯅꯧ ꯍꯥꯞꯄꯗꯤ ꯑꯣꯖꯥꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯀꯥꯏꯗ ꯃꯦꯗꯥꯝꯅ ꯑꯥ ꯁꯤꯗ ꯐꯝꯃꯤꯁꯦ ꯃꯤ ꯑꯃꯅ ꯈꯟꯖꯟꯈ꯭ꯔꯦꯀꯣ ꯍꯣꯏ ꯁꯤ ꯐꯖꯕ ꯉꯥꯛꯇꯅꯤ ꯁꯥꯔꯤꯁꯦ ꯃꯌꯥꯝ ꯍꯣꯡꯅ ꯐꯪꯒꯅꯤ ꯑꯣ ꯍꯥꯏ ꯇꯧꯕꯤꯔꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯐꯅꯦꯛ ꯁꯦꯝꯃꯤ ꯉꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦꯛꯁꯟ ꯀꯟꯅ ꯇꯧꯔꯤ ꯐꯣꯇꯣ ꯁꯦꯛꯁꯟꯒꯤ ꯅ ꯌꯥꯎꯔꯣꯏ ꯊꯣꯛꯇ ꯀꯣꯏ ꯐꯣꯇꯣ ꯁꯦꯛꯁꯟꯒꯤꯅꯦꯕ ꯁꯤꯅ ꯐꯖꯔꯦ ꯐꯣꯇꯣ ꯁꯦꯛꯁꯟ ꯑꯃꯨꯛ ꯇꯧꯗꯣꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯇꯧꯔꯒ ꯐꯖꯔꯦ ꯑꯩꯈꯣꯏ ꯃꯔꯤꯡ ꯅꯠꯇꯕꯤ ꯑꯃ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦ ꯃꯔꯤꯡ ꯅꯠꯇꯕꯤ ꯑꯃ ꯌꯥꯎꯕꯅꯤ ꯐꯖꯕꯅꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯥꯗ ꯐꯝꯕꯨꯗꯤ ꯐꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩ ꯁꯣ ꯇꯧꯕꯤꯔꯣꯏꯀꯣ ꯐꯖꯩ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯐꯖꯩꯀꯣ ꯐꯖꯩ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏ ꯃꯔꯤꯡ ꯅꯠꯇꯕꯤ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯕ꯭ꯂꯦꯛꯀꯨꯝꯕ ꯌꯥꯝꯅꯁꯤ ꯐꯖꯗ꯭ꯔꯁꯦ ꯕ꯭ꯂꯦꯛꯁꯦ ꯕ꯭ꯂꯦꯛꯀ ꯋꯥꯏꯠ ꯄꯥꯕꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯑꯥꯗꯁꯨ ꯁꯤꯜꯂꯤꯕꯀꯣ ꯐꯣꯇꯣ ꯁꯦꯁꯟꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁ ꯌꯥꯝ ꯉꯝꯈꯤꯅꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯏꯁꯨ ꯇꯧꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯌꯥꯔꯅꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯅꯤꯀꯣ ꯍꯥꯏꯗꯤ ꯎꯒꯗꯕ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯄ꯭ꯂꯁ ꯏꯟꯚꯤꯖꯤꯕꯜ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯉꯦ ꯍꯧꯖꯤꯛ ꯍꯧꯔꯅꯤ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯌꯥꯔꯅꯤ ꯑꯩꯒꯤꯁꯨ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯚꯤꯖꯤꯕꯜꯅꯤꯀꯣ ꯚꯤꯖꯤꯕꯜꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯝ ꯀꯥꯞꯍꯜꯂꯕꯅꯤꯅ ꯑꯥꯗ ꯑꯅꯣꯛꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯀꯩꯀꯥ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯈꯔ ꯋꯥꯡꯅ ꯊꯥꯡꯒꯠꯂꯣ ꯁꯤꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯥꯛꯇꯅꯦꯕ ꯇ꯭ꯔꯦꯅꯤꯡ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯊꯝꯃꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯈꯤꯇꯪ ꯊꯤꯔꯦꯕꯀꯣ ꯐꯗꯤ ꯐꯖꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯁꯤꯔꯛꯇꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯂꯩꯀꯣ ꯃꯦꯗꯥꯝꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯕꯅꯦꯕꯀꯣ ꯑꯩ ꯍꯣꯔꯦꯟ ꯍꯪꯖꯔꯛꯑꯒꯦ ꯃꯦꯗꯥꯝꯒꯤ ꯗꯨꯀꯥꯟꯗꯣ ꯀꯥꯏꯗꯅꯣꯗꯣ ꯐꯖꯩꯌꯦ ꯃꯌꯥꯝ ꯁꯤꯗꯤ ꯐꯖꯩ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯉꯥꯛꯇꯅꯦꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯣꯏ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯃꯩꯇꯩꯅ ꯍꯥꯞꯄꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯃꯔꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯔꯤꯡ ꯂꯩꯁꯥꯕꯤꯁꯤꯡꯈꯣꯏꯅ ꯍꯥꯞꯄꯀꯥꯟꯗ खितꯪ ꯄꯛꯆꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯩꯇꯩꯒꯤ ꯂꯩꯁꯥꯕꯤꯅ ꯍꯥꯞꯄꯛꯄꯗꯗꯤ ꯑꯁ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯍꯦ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯇ ꯃꯥꯂꯦꯝꯉꯥꯝꯗꯤ ꯀꯥꯏꯗꯒꯤ ꯑꯁ ꯃꯌꯥꯝ ꯐꯖꯔꯦꯀꯣ ꯁꯤꯗꯤꯇꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯖꯅ ꯁꯦꯒꯥꯏꯔꯒꯀꯣ उरीपोꯛꯇꯒꯤꯀꯣ ꯁꯤꯗꯁꯨ ꯐꯖꯅꯤꯌꯦ ꯅꯪ ꯐꯣꯇꯣ ꯁꯣꯠ ꯇꯧꯔꯗꯤ ꯇꯨ ꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯅꯝꯕꯁꯦ ꯐꯖꯅꯤꯕ ꯐꯖꯔꯦ ꯃꯌꯥꯝ ꯁꯤꯗꯤ ꯇꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯦ ꯁꯤꯁꯤꯅ ꯁꯤꯅ ꯃꯩꯇꯩ ꯂꯩꯔꯦ ꯀꯅꯥꯅ ꯐꯖꯕ ꯍꯦꯜꯂꯤ ꯑꯝꯇ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔꯣ ꯅꯪ ꯍꯦꯛ ꯑꯣꯜꯂꯛꯀꯦ urse ꯍꯣꯕꯤꯁꯦ ꯇꯣꯗꯥ ꯊꯨꯝꯃꯣꯂꯣꯁꯦ ꯁꯣꯝꯗ ꯑꯣꯜꯂꯣ ꯐꯖꯅ ꯁꯦ ꯐꯣꯇꯣ ꯑꯝꯇ ꯅꯝꯒꯦ ꯅꯣꯏ ꯃꯁꯦꯟ ꯉꯥꯏꯈꯣꯀꯣ ꯐꯣꯇꯣ ꯀꯅꯥꯅ ꯐꯖꯒꯦ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯣ ꯐꯖꯔꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯦꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯜꯂꯦ ꯀꯩꯗꯧꯔꯒꯦ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯁꯤꯒꯤ ꯍꯣꯇꯦꯜ ꯃꯃꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯀꯦꯐꯦ ꯃꯃꯤꯡꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯅꯨꯡꯗꯁꯨ ꯐꯖꯩꯀꯣ
ꯆꯥꯁꯨ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯣ ꯈꯨꯟꯒꯤꯗꯁꯨ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯁꯟꯕ ꯑꯗꯨꯗꯨꯅ ꯌꯦꯡꯉꯨꯔꯁꯤ ꯑꯥꯗ ꯈꯨꯟꯗꯒꯨꯝꯕꯀꯣ ꯑꯩꯈꯣꯏ ꯃꯤꯗꯥꯝ ꯑꯩꯈꯣꯏꯁꯤꯗ ꯐꯖꯕꯅꯦꯕ ꯁꯤ ꯀꯝꯕꯤꯅꯦꯁꯟꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯔꯁꯅ ꯁꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯐꯖꯗ꯭ꯔꯦ ꯑꯗꯨ ꯃꯤꯗꯥꯝꯁꯦ Chồng lấy cây lên là một bài ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯔꯨꯅꯦ ꯃꯦꯝ Ulibo chồng lấy cây lên là một phải cái này mà nung được chẳng cái nè tụi này mà pan ta vào này bỏ ở đây tụi này là cái đồng trang còn là san tìm lại dùng cái nó không hiếm cái đại là đồng trang ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯀꯩꯅꯣ ꯏꯟꯁꯇꯥꯒ ꯐꯦꯁꯕꯨꯛ ꯄꯦꯖꯀ ꯂꯩꯕ꯭ꯔꯣ Facebook 우리 hàng insta hàng ấy tôi sẽ đi cái gì này marketplace ꯑꯗꯨꯝ ꯃꯦꯗꯥꯝꯒꯤ ꯏꯟꯁꯇꯥꯒ ꯐꯦꯁꯕꯨꯛ ꯄꯦꯖꯀ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯍꯜꯂꯛꯆꯒꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯑꯣꯔꯗꯔ ꯗꯦꯂꯤꯚꯔꯤꯒ ꯆꯠꯄ꯭ꯔꯣ ꯃꯦꯗꯥꯝ delivery boy lại ai kêu là cái mà quên là điều đó đâu quên là delivery boy luôn này không nhận được thay ꯐꯔꯦ ꯗꯦꯂꯤꯚꯔꯤ ꯂꯧꯋꯦ ꯍꯥꯏꯌꯦ ꯃꯦꯗꯥꯝꯁꯦ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯟꯇꯦꯛ ꯅꯝꯕꯔꯗꯣ ꯃꯦꯗꯥꯝ ꯍꯥꯞꯆꯔꯒꯦ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯐꯨꯅꯥꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯩꯔꯕꯅꯤ ꯃꯈꯣꯏꯗꯁꯨ ꯀꯟꯇꯦꯛ ꯈꯔ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯃꯣꯏꯗ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯌꯥꯝ ꯍꯩꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯦꯗꯥꯝꯅ ꯇꯥꯛꯄꯤꯕꯩꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯥꯕꯅꯦꯀꯣ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ Kalam Padra iba kalam do kenapa ya? ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯥꯎꯕ ꯍꯜꯂꯛꯑꯦꯅꯦꯕꯀꯣ ꯅꯣꯡꯁꯦ ꯑꯃꯨꯛ ꯌꯥꯝ ꯆꯨꯗꯔꯦ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯆꯥꯛꯆꯥ ꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯋꯥꯔ ꯗꯥꯟꯁꯇꯣ ꯑꯗꯨ ꯑꯃꯨꯛ ꯇꯝꯕ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯦꯁ ꯃꯝꯅ ꯃꯝꯕꯅꯦ ꯂꯩꯆꯤꯟꯅ ꯊꯥꯕꯅꯦ ꯏꯪꯅ ꯏꯪꯕꯅꯦ ꯅꯣꯡꯅ ꯆꯨꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯧꯔꯦ ꯑꯥꯗ ꯍꯧꯔꯦꯍꯦ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯒꯦꯗꯔꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯅꯝꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅ ꯊꯥꯔꯛꯄꯒꯤ ꯃꯣꯏ ꯈꯨꯟꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈ꯭ꯔꯤꯁꯃꯥꯁ ꯒꯦꯗꯔꯤꯡꯁꯦ ꯅꯥꯒꯥ ꯗꯥꯟꯁꯁꯦ ꯀꯃꯥꯏꯅ ꯃꯔꯤꯡ ꯅꯥꯒꯥ ꯗꯥꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯦꯀꯣ ꯈ꯭ꯔꯤꯁꯃꯥꯁ I